ꯃꯅꯤꯄꯨꯔꯒꯤ 70% ꯍꯦꯟꯕꯒꯤ ꯂꯝ, ꯅꯥꯒꯥꯂꯦꯟ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯖꯒꯥ ꯈꯔ ꯂꯧꯁꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯀꯦꯄꯤꯇꯦꯜ ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯣꯝ ꯇꯧꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ, ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯔꯛꯈꯤꯕꯒꯦ, ꯀꯔꯝ ꯀꯔꯝꯕ ꯂꯥꯂꯣꯡꯁꯤꯡ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯅꯠꯇꯦ, ꯂꯣꯟ ꯐꯥꯎꯕ ꯐꯥꯎꯅꯗꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯀꯌా ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯥꯒꯠꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯐꯪꯕ ꯉꯝꯕꯁꯤ ꯑꯩꯈꯣꯏꯅ 17th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯖꯒꯥ ꯈꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯔꯦꯀꯣꯔꯗ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯄꯨꯟꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯈꯔꯕꯨ ꯍꯦꯛ ꯄꯨꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯒꯤ ꯈꯛꯇꯃꯛ ꯈꯟꯕ, ꯇꯣꯉꯥꯟꯅꯗ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯂꯥꯛꯏ꯫ ꯃꯁꯤꯒꯨꯝꯂꯕ ꯅꯦꯆꯔ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ 17th ꯁꯦꯟꯆꯨꯔꯤ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯏꯅꯥꯒꯤ ꯔꯨꯂꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯕꯔꯃꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯈꯨꯟꯗꯥꯗꯕ ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯆꯤꯡ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯟꯗꯥꯕ ꯍꯧꯁꯤꯟꯈꯤ꯫ ꯕꯔꯃꯤꯁꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯂꯩꯁꯤꯜꯂꯨꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯣꯏꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯈꯨꯟꯗꯥꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯤꯇꯤꯁ ꯔꯨꯜ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯕꯔꯃꯥ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯁꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯇꯨꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯥꯛꯆꯕ ꯀꯤꯡꯗꯝ ꯀꯌꯥ ꯑꯃꯁꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯉꯝꯈꯩ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯉꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗꯣꯃꯤꯅꯦꯟꯁꯁꯤꯡ ꯍꯦꯟꯒꯠꯅꯕꯒꯤ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯂꯩꯔꯝꯂꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯉꯝꯈꯩꯒꯤꯗꯤ ꯃꯈꯣꯏꯗ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯔꯦꯗ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯥꯝ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯗ ꯆꯠꯊꯗꯨꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯤꯈꯤꯕ ꯇꯥꯝ ꯑꯃꯈꯛꯅꯤ꯫ ꯂꯣꯟ ꯐꯥꯎꯕ ꯐꯥꯎꯅꯗꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯐꯝ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯌꯦꯡꯗꯨꯅ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯄꯤꯁꯤꯟꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯤꯡꯗꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯇꯕꯨ ꯃꯤꯍꯧꯕ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯖꯗꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯄꯨꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯤꯉꯩꯗ ꯕ꯭ꯔꯤꯇꯤꯁꯇ ꯂꯥꯟ ꯍꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯏꯅ ꯁꯤꯟꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯃꯅꯤꯄꯨꯔ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯈꯨꯟꯗꯥꯔꯛꯈꯤꯕꯒꯤ ꯍꯧꯔꯛꯐꯝꯒꯤ ꯋꯥꯔꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯣꯝ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯅꯁꯨ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯦꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫
ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯝ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯖꯔꯝꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡꯒ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ 90ꯁꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯄꯟꯕ ꯌꯥꯏ꯫ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟꯃꯥꯔ ꯍꯥꯏꯅ ꯈꯪꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕ, ꯃꯁꯥꯒꯤ ꯂꯝ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯦꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯒ ꯂꯂꯣꯟꯐꯝ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯑꯣꯏꯕ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯈꯛ ꯗꯦꯚꯂꯞ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯦꯟꯃꯥꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯆꯤꯟꯖꯣ ꯄꯤꯄꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯦꯟꯃꯥꯔꯗꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯥꯎꯊꯣꯛꯅꯕꯒꯤ ꯃꯨꯞꯃꯦꯟ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯜꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯗꯁꯨ ꯂꯨꯁꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯏꯍꯧ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯛꯈꯤ꯫ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯍꯧ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯉꯁꯤ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯀꯨꯀꯤꯅ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯗ ꯆꯟꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯈꯔꯕꯨ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇ ꯁꯦꯝꯗꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯗꯒꯤ ꯂꯤꯒꯦꯜ ꯑꯣꯏꯗꯕ ꯍꯨꯔꯥꯟ ꯅꯂꯥꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯔꯣꯜꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯃꯃꯥꯡꯗ ꯃꯦꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯥꯙꯥꯔ ꯁꯥꯁꯤꯟꯅꯕ ꯑꯥꯙꯥꯔ ꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯑꯦꯁ.ꯇꯤꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯦꯜ ꯁ꯭ꯇꯦꯇꯁ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯏꯝꯄerialist ꯀꯦꯄꯤꯇꯦꯂꯤꯁꯠ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯒꯤ ꯌꯥꯕꯒꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯂꯩꯕꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯪꯀꯧꯗ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯗꯨꯅ ꯈꯨꯟ ꯀꯌꯥ ꯑꯃ ꯅꯧꯅ ꯁꯦꯝꯒꯠꯇꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯃꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯄ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯝꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯐꯪꯒꯗꯕ ꯔꯥꯏꯠꯁꯤꯡ ꯑꯗꯨꯅꯧꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯥꯊꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯥꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯀꯔꯕꯥꯔ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯔꯛꯈꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯁꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯈ꯭ꯔꯕ ꯃꯦꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯅ ꯕꯦꯁ ꯑꯣꯏꯗꯨꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥꯍꯟꯕ ꯑꯃꯁꯨꯡ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯛꯇꯣꯛꯇꯨꯅ ꯑꯄꯨꯟꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯣꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯦꯟꯃꯥꯔꯒꯤ ꯑꯣꯏꯅ ꯆꯤꯟ ꯑꯃꯁꯨꯡ ꯀꯥꯆꯤꯟ ꯁ꯭ꯇꯦꯠ, ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ, ꯅꯥꯒꯥꯂꯦꯟꯗꯒꯤ ꯁꯔꯨꯛ ꯈꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯖꯒꯥ ꯈꯔꯁꯤꯡ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯟꯃꯥꯔꯗꯒꯤ ꯍꯧꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕ ꯃꯥꯔꯛ ꯍꯥꯎꯀꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯖꯥꯂꯦꯡꯉꯝ ꯍꯟꯗꯛ ꯐꯪꯈꯤꯕ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯂꯥꯂꯣꯡ ꯅꯠꯇꯦ, ꯆꯍꯤ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃ ꯊꯝꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯐꯟꯗꯤꯡꯁꯤꯡ ꯂꯧꯕ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯥꯏꯚꯦꯂꯔꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ
ꯆꯠꯊꯔꯛꯂꯤꯕ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯏꯊꯤꯛꯁꯀꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯗꯤ ꯏꯀꯥꯏ ꯈꯪꯕ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯤꯟꯁ ꯑꯃ ꯁꯣꯏꯗꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯣꯡꯅ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯟꯗꯨꯅ ꯂꯥꯟ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯔꯤꯁꯣꯔꯁꯁꯤꯡ ꯈꯣꯝꯖꯤꯟꯕ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯃꯄꯥꯡꯒꯜ ꯑꯁꯤ ꯈꯔ ꯀꯟꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯁꯣ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯤꯕꯔꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯗꯣꯃꯤꯅꯦꯠ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯗꯨ ꯁꯣꯏꯗꯅ ꯗꯤꯃꯥꯟ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯁꯥ ꯑꯁꯤ ꯎꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯈꯔ ꯂꯩꯕꯅꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯍꯦꯛ ꯆꯠꯂꯛꯄ ꯃꯇꯝꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯛꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯕ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯜꯂꯣꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯈꯣꯏ ꯑꯁꯤ ꯏꯖꯔꯦꯂꯤ ꯂꯣꯁ ꯇ꯭ꯔꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯖ꯭ꯌꯨꯅꯤ ꯍꯦꯛ ꯍꯥꯏꯕ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯍꯥꯏꯕ, ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯃꯨꯛ ꯄꯪꯍꯥꯏꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫